Montauk Project. Karigumba Masina Asengba Oiradi Prithibisi Keinomdi Tourani. Matamdu 1914 ni. May musi thanba piktakpa kama chamada scientist anina chahi taramanga taraturki lon wegadaban pam chama thoidokpa electric ki chokuri mada phamhallaga makhut makhong loina punsilaga phamhallaga angang sigi makokta thoidokpa machine amadagi shamakpa machu gi wire sing lengba thoidokpa dhatu gi dgumba tupi man posak ama angang sigi makokta upsinnaba yam kanna laknari angang si yam pakhana matin yotna leiri matangsda amamba kani khangna musin muba sunglass upon pani changaga wahi amakhak hairi hozalo angang si pakat pakhangin hengalai mamit khanglaw lawthori scientist amana yam section hairi aina ngasai haibado target ka tarikada khak napukning lupsuluko September 4 1976 September 4 1976 napukning mituna nupa du yam munna yenghau kawduna bi yenghau Nupamchado hoi haina mangak numamaga mamit jajit wishinki. Ka duda thom electronic ko ibang makolado taba ngamdaba changda khangho hogalai. Nupamchado na maya krak jackson narag law ba horpada ngairi langtrip langba mangalama second masung amagi tangkai phadra ngalamaga khangmut mutki. Aduga din nupamchado electric chokuri duda phamho nupamchado leiramdre manglamle. Mitkup amagi matungda nupamsasi hanaga chap manaba mongda chokkurista amuk thurki masadati magi wabana sfon mapi hole humang tare sunglass upun pa amana yam ngai ngamdana hangi ai nang nupadu ubra nang target ubra nupamchado hoi haina yam wana mang nomei sunglass upuna atedi kari khangake chokthaman mana makhol phausiram nupamchaduna nason pikna hairi Makana nunga wari sana hawe. Aku nak kawus merin masusah hawe. Asngarang di crash game sana raga phone anbam lai rehe. Tu. Masi irai laiba yang su interesting oiba game ne. Madudi 1xbet sana bira loire. Sida tawdu si plan si pukai kitringi ni sagi winnings. Phat lahu wi wane. Aduga sidane. Ekoi sana pamba amount mahekta da sana gi yai. Kuina ngai ni kai mana chawbu di heli. Oh yes, aidi amukasu thoire. Thakibe amount double the thoire. Thurpa selsi Paytm bank tagi lak thuani. Sida atei topa game sing su yauri. Under and over, dice, head and tail. Asina sing si sanraga. Daw buyar ga dedom BMW car, iPhone, laptops, gas price. Makal mathel mana sing phangba yahali. Registration tawda gi promo code sinaraga dedom ₹130,000 amadi 150 free spins phangani. Link comment da hapjarmage apama sing. Laibak ingbiyo. Scientist amana nupamsadu electric chokuri dudagi lawthoklanaba nurse amadi ingithek tawkibaga nupamsadu gyan mangaga lekthakre tanja sida sunglass uppa ani dugi amana amada sirul toraga hai project montak mai pai Mr. President da haikro Soviet ki space time between fusin bangambagi nungairaba pause tahangro aduga thoidopa submarine adugi matangdasu nang khanghankro ko hawjik adumna tabikhriba wari si Preston Nichols ko nupa amana public ta phungdur khibani lithur khibani mana haijabdam haksi US lenga ki makhada chathakibadgumba top secret military project amoriba Montauk project hadistida yaw khiba misak amani dana phungdoksai Nichols ki matungina Montauk project New York ki Montauk hari mafam stage chathakibadgumba khwadigi aronba military project ni dana hairi Sigi projects the migi puning wakal control tonaba experiment yongning ba mafam mina ko pada phatphat yongnaba teleportation gi experiment amadi matam gi chal iningtam na hangananda chatpe yahnabad gumba time travel gi experiment jingba kiya sci-fi film sing dai khoin uriba yamba sigi mafam sta loina changyang chathai hairi Montauk project asiga marilina na Mr. Nichols na yam sathin angakpad gumba experiment amagi matang nasu maka phungdur khibalai the Philadelphia experiment Mr. Nichols ki matungina America na Prithibisi ki anisub lanjaw suknaringi manungna makhoina thoidokpa lan gi jahas ama saki hairi jahas asigi maming USS Eldridge kawi amadi masi ichamchamba jahas ama nate madudi 1943 da jahas asda changyang ama chathaki masida jahasi changyang si yengiba singi mitmangdagi swai mangki hairi
Sumdauba asibuni ngasai teleportation nadana banjakibadu Nichols ki matungina. Masi Nikola Tesla na puthumba technology ni su hairi. Jahas na amuk thurukpa matamdadi jahas da tongkiba crew du yam yanghai uhidaba mongda khara mana moigi yanglen saru yawdragum jahas du gi saruksingda yasilaga siramki aduga khara mana moigi masadu sodukdurugum jahas du da paksilaga siramki aduga mukoi hinghauba kharana wakal joidana mental asylum da thamki hairi. Nichols ki waris nakal nang haktang thamkisi maramdi magumasi makhoi ani ahum suri. El belek ko punu pamanasu Nichols ki wasi support toruduna masu montak project experiment ki subject ama oikiba mini dana phongdorakhi. Experiment ki matungda magi memories leingak na manghan kibdagi wapum simana matam sani miyamda phongdok pangam kidabani. Adubu mana sigi da Philadelphia experiment harib film si yengubdagi magi akiba memories ngado khara ningsinga kibani hairi. Mana phongdrukpada manga saigi jahas manghan kibagi experiment ado mam sa yenghawi aduga montak project time travel gi experiment adugi subject amasu oikhi hairi. Experiment adu da mahak tungdo urakdaba matam future da thaki mahak future yorure phongdorakhi. Mana haibabu mahak spacecraft ama tungambadagi kamdongnano gyan mangki. Aduga mana gyan lakpadadi radiation sakthi kibagi asopa kya gluinana hospital amada leramki. Aduga madugi chahido 2137 oiramki hairi. Aduga mana future da salubasi masina su roiboy kide mana roiboy na salubasi ngasdagi chahi lising marigi madung 6037 su yorure hairi. Stranger Things hariba Netflix ki TV series su montak project inspire toraga puthoraki TV series ni kaidana su nangnai. Sigi TV series asasu thudo inokudum wakhal gi subdivision mangangsing pharaga leingak na experiment chathabagi plot adumag utli. Adubu hujik laktori bu hangdi makoi mioi ani hung kaktana support tawnaraga puthorpa wastaida adom thazabibra domgi kari mat leibage. Scientific community nadi montak project pure fiction ne mafam asita singna lejaragasu makoina hariba project asigi matangsdi attention phawba pamadagi pura machu thaksin bane popularity pamadagi sanarki bililani hairi. Moina hariba wasigi sakhi sapan pramanamada moi masa suleite amadi kanam tadsuleite. Matangsda ai ishagi oiba mat haragasu Nicole amadi pelaki waristida ishu thazaba kishulete. Adubu aina jena thazazaba hargadi montak project simag asengba natragasu machu thakpo iragasu montak project pandam chap manaba project kya amadi super power khubam munari bliba khudimak na ngasi ngasi su lona thutna magi hek ngamjabi thapta chathanari hai boss magi hek ngamjabi thapta chathanari hai boss ni.